Indo Myanmar border fencing Khabagi Mayokta Nagagi district mangada Khongjang Changsinba Houragani. Indo Myanmar border fencing Khaba leba naba amade free movement regime makata na chana hanaba ansam gi maikidagi UN the memorandum pisinduna taksin kraba matung makata ba khongthang oina nagasing na taba district mangada leiribang laingaki officing gi mamangda Khongjang Changsinba Houragani haina lupasigi president TIS angat sang maring amasung general secretary Isak Charanamaina thadorok pachirolaman haire Cherola sina makata na hairivana tha asigi taraga tarukta pangthokiba lup asigi mifam amana khongjang asi changsinaba warep laukibane khongjang asida karigumba pamdaba thoddoksing thoklaklabadi madugi teksak pumba government of India amasung Manipur leingakna pugadabane border fencing asiga mari leinana potsai puthok pusin tawriba singsu khudaktagi thabak lepkadabane khongjang asida naga furupki miyamna mapung phana sawatkadabane amaromda ansamgi maikaidagi UN da pisun kiba memorandum adu da hairivana India ki maikidagi hauji Indo Myanmar border fencing Khabagi thabak chathari basi leban naba amasung free movement regime makhata na chathanaba UN amasung anpona akanba midyang changbiduna masida khut thingjinbiyo UN gi secretary general amasung anpo gi secretary general da pikhiba memorandum copy sing aduna hairivana Myanmar amasung India laibak anigi marakta English singani taraga nipandagi hauna laibak anigi marakta visa yaudana kilometer taraga taruk free da changthok changchin yaram khibane Indiana larokhiba khongthang adu maikai kayadagi mapung phana appreciate tawkhibane adumapu India government ki maikaidagi ain kaina illegal immigrants sing amasung insurgents sing lamkhai lana changthok changchin tawi haibagi damak border fencing khaba yauna free movement regime ase suspend tawkhibane haidiba khongthang asina region asida leiriba miyam maruwaina laibak anigi ngamkhaida khundariba naga sangi oinade achauba khudong chadaba ma thokhallai Myanmar amasung India anigi lona bada leiriba Nagagi khulayamba British palingai matamda tongan khaidoklamkhibane maramaduna Naga singbu tongan khaidoktuna thamna bohona ribagi thawong asida UN amasung anpona intervene tawbiyu haibagi warol sing yaure